अहानबदा मरुइबा पाउ Political parties singi mifam pangthokuna Manipur gi oina listing ani kunga tareta mikok thigadoriba ase matam khra yaithoknaba warep lawkhre Manipur gi ning tambadi niraga lawbanate puwari dagi hauna chapchana thengnaraga thauna lingjet utlaga lawrakpani haina ke haitratana phongdokre Security force na ngarang miyoy ani kulai ga kona na mayum dagi fare hairi. Amade nongmuda changdraba yadraba pochai puduna lakpa gari chamaga marifuga taraga taruk National Highway 37 lambi asida apanba yautuna pushilakre. Kromjari Mami TV na sandok chaba Manipuri pau midyang tabiri bapum namokpo elangbam DILPARANI chanuna tram okchari hauzik pau sandok na pizari Manipur gi oina lising ani kunga tareta mikok thigadoriba ase matam khra yaithoklaga matang chaba matam da pangthoknaba Ministry of Home Affairs da amatoina taksinba haina Manipur da lairiba political party khudingmakna warep lawinakre Manipur da hauzik mapalamdagi changsilakpa mitop kaya ama leiba anauba khul kaya hengalakpa amadi abnormal oiba maongda population hengalakpa asna maram oiraga listing ani kunga tareta mikok thibagi thabak paikhatnaba India government na lokhalakliba khongthang ase Manipur gi oina matam khra lepinaba loinana Manipur da lairiba illegal immigrants sing ase hana khandoklaba matung delimitation gi thabak paikhatpiu haina just and fair delimitation jet JFD na changsilakhiba campaign gi saruk ama oina ngarang palace compound leiba lamyan basanglenda Manipur da lairiba political parties singi mihut sing yauna political parties conclave on the issue of census and delimitation in Manipur haiba hiramda nomagi oiba khana nainabagi thoram ama pangthoktuna tongan ba warep manga lauduna punna thabak tawminnaba haina yanakre ngasi pangthokiba Ngarang pangthokiba khana nainaba da saruk yakiba political parties sing adudi BJP, INC, MPP, RPI, AAP, NPP, ZZD, DPF, ZU, CPIM, CPII amasung Shiv Sena Manipur Pradesh ki luchingba singna punna saruk yaki. Adumakpu Naga People Front and PF ki oina khana nainaba sida saruk yanaba khanghan khrabasu makhoi gi oiba mihut amata khana nainaba sida saruk yakide. Khana nainaba da political parties singi mihut singna mikok thiba amasung delimitation pangthokadaba asida Manipur gi oina tungda oirakadaba amadi laukhatpam thokpa thabak sing laukhatnabagi matangda makhoi gi oiba wakalon sing phongdoknarakraba matung resolution ama lauduna punna warip sing adu lawminakhibane Ngarang lawkhiba warip sing adu maru oina Manipur gi hauzik oiriba tangdu laita driba fibam asida lising ani kunga tareta census pangthokpa haibase chatnaba yaba fair oiraba state demographic reality utpa census ama oiroi chumdaba aranba census ta yumfam oiraga delimitation exercise tawrabadi Manipur gi tungan ba yelhomi singi democratic representation da akaiba kaya lakani premature oiba census amadi delimitation na missing lomda akaiba kaya lakani hauzik mikok thikhiba tarabadi amuk handokpa yaroi daba maongda aina yaba maongda laihan khiduna fattaba fal kaya lakhangani Manipur da lising ani kunga taret ki census ase section 3 of the Act 1948 ke matung inna Manipur da tangdu laitaba fibam lak trifau IDP shing masa masagi mayumda hanjin trifau Norman administration lairaba matam state ki mafam khudingmakta sathok sasin free oina yaraba matam census ki mangoina na illegal immigrants singbu NRC update tawduna natraga manaba mechanism amana mitop khandoklaba matungda mikok thiba amadi delimitation ki thabak tawbiu hairiba wafam singasi thabak ta onthok triba fawba census amadi delimitation ase matam khra yaithoklaga matang charaba matamda pangthokpiu haiba warep sing lauduna political parties sing asina Ministry of Home Affairs da punna taksin minaba haina suyanakhe ngarang pangthokiba khana nainaba da campaign for just and fair delimitation JFD ki convener Jitendra Ningomba amadi renowned demographer RIMS ki biostatistics ki
Head Retired Professor R.K. Narendrana Moderator amadi President oina saruk yaki. Ekoi ji public logo minum si mamathok ta tabra hai matamda ekoi public logo minum si mamathok ta hai wa hong aina kujigi bani kari gino adu matamda ekoi na legi gulu isi su khong su bi bi support of hai wa ji nate ekoi no ji gulu si ekoi da mang da ta du le wa chu issue ko ni saksin jari wa census ki matam se masidi ya ne ACS wi ga mo ni kun saksin ba ya ki lambi ko ka ti ke ha da ekoi Manipur gi ningtambadi niraga natraga hanthana pirakpa lawkhide puwaridagi hauna chap chana thengnaraga thauna lingzen utlaga ningtamba lawrakpa ngaktani Indiana natraga atopana ngakpigani khallaga leiragadi aikoi mutkibana hangani haina United People's Front Manipur UPF ki advisor Khomdram Ratanna phongdokre wafamase ngarang Agartala gi Avo Nagarda Laiba Pauna Barzapa Sigi Mitamda Hikat Lekat Tamduna Ikai Kumnaraba Tungda Ibudhau Puthiba ki Sanglenda Tripurada Lairiba Puthiba Welfare and Cultural Society Amadi Mitei Singapuna Paminaduna Kananainabagi Mifamda Fongdokibani Khomdram Ratanna Makhatana Hai Chahi Taret Kuntaklaba Matung Amuk Hanna Irecha Singna Matamduda Punsilaga Awabu Maithiba Pikiba Adu Amuk Hanna Ningsingba Chungani Chahi taret khuntakpada amaga maga unaba yarudrabasu matamdugi ningthau masa singna amata oina punsinduna awabu maithiba piki amadi manipurgi ningtamba adu amuk hanjanke adubu ngasidi manipurgi oriba fibam ase amuk hanna khuntak lansibagi fibam amada leire masida ikoi amatoina punsinbagi wafam leitri masima ikai ningai ne indiana ikoi ngakpi ni khalagadi ikoi mutkibana hangani haiki Boy punya saya di sini ni, kau jasa, aku ini kan tempat ini, ini kan mungkin. Isaki panganan, isaki thawlana, ini tempat ini ngah kan aku je, lepas ni lepas jati ni. Isaki thawlana aku ini tempat ini ngah kan dah, mani pergi jati, saya medan. Kamu tu kipai pun sih, wali tu pun nasi ni kan dah, nasi mani pergi orang ba, nikah pun mana ba, putar nasi ba, wali lagi nasi pun ba, semari ni landu pun ba, sih jaga sih dah, sih timing dah, aku kipai pun sih thawlana ni sih kan dah. Security Force na ngarang miyoi ani khulai ka konana mayum dagi far haidi Police ki paumagi matung ina faraba miyoi ani mag Imphal East ke Haingang Police Station ki manung channel ay bangak tani haidi Houghton Thangjam khunau dagi faraba miyoi adudi Aribam Gunindro Sarma chahi kuntrani mangon dagi tungan ba caliber gi maru kuntraga humdoi amade 12 bor Curtis ki ahang ba case ahum phagal haidi Amaromda Pangai Lairam Mapan deki Security Force na ngarang miyoi adudi Revanta Katrimayum chahi nifuga mapani mangondagi magazine amagalonina Petro Beretta 9mm pistol ama 9mm gi maru taraga nipan holster ama amadi mobile phone ama fagat pangamle haidi Manipur Police na ngarang Imphal West ki Pasoi Police Station ki manung chanalai ba smart malkhana ama hangdokre hairi malkhana asina police ki thabak thoram sing mapung fana pangtok pangam hanna ba honabada achauba mateng oiragani hairi Manipur Police Control Room na Thadurakpa Cherol amagi matung inna National Highway 37 Imphal Jiribam lambida lamdam masigi tangai fadana nongmuda changdraba yadraba pot chai puduna lakpa gari chamaga marifuga taraga taruk hairiba lambi asida apanba yauduna pushilakre Makhata na pot chai pushilakpada khudong thiba thoktana bagidamak chingnaningai oiba mafam singda security force na akanba jackson thaurang lokhatke Manipur District Pumnamakta Pamdaba Thodok Thoktana Bagidamak Ching Amasung Tamda Punna Checkpoint Chamaga Taraga Humdoi Hangduna Achat Awok Sing Check Chathaki Haidi Haukiba December ki Chaishat Taretagi Hauduna Imphal West ki Manung Chanalaiba Johnston Higher Secondary School da Maharoi Look MSF Imphal West District Committee amadi Imphal East District Committee anina khusam naduna numit nifuga mangagi oiba free special class ama pangthorakli Hairiba coaching class asida yawba Maharoi nupi macha kharada December ki tang kunga mari kunga manga amadi kunga taruk numit thangna na Lai tongba amadi nungshit laiba thawai amadi hakchangda ayet
अपन पीबगी थबक असे चथबा हौरखे असिगुम्बा थवोंगसिंग असे मखा ताना थोक्तनबा हाइदुना लाइनिंगथौ सनामही टेम्पल बोर्ड LSTB की मतेंगना MSF इम्फाल ईस्ट अमदी MSF वेस्ट डिस्ट्रिक्ट कमिटी सिंगा खुशमनदुना दिसंबर की तांग कुनगा तरेता महिलोइशंग असिदा बोर्ड की अमाइबा अमाइबी सिंगना लाइथौ पांगथोखरे हाइदि Mahiroy Singh da pirakliba ayat apan gi thabak ase ngakthoknaba lainingthau sanamahi temple board LSTB na hotnaramba sigidamak thagatpa phongdorakle loinana makhata nasu board ki amaiba amaibi singna lamdam asida laitin ga mari leinaba mahiroy mai ngakpigani laitin ga mari leinana Mahiroy oja amadi mahiloi sangda awa ana pirakpa tarakpa matamdasu maipuna chatuna thoglakadaba khudong thiba kayadagi ngakthoknaba achauba thautang lawbiu haina cherol asina makha tarakle Manipur ge saisakpa ras elangbam amadi tete sapamna saktam langba lairaba hero haina mingthonba music video ama ngarang haungnabi matung ina nambolda leiba Cats and Cook Cafe da phongkre ras elangbam na sairengba amadi saisakpa oibata natana masamak na su saktam langliba amadi music Jeremy na direction piba lairaba hero haina mingthonba music video album ama fongbagi thauramadu renowned filmmaker Romy Maitai Association of Manipur Business Industry ge Vice President Sapam Ananamadi social worker oinam openjitna maruiba mithunglen sing oina saruk yakhe hairiba thauramadu gi manungchana music video asida hena achoba thodang lokhiba mioi singi mafamda achamba khudol sing tamduna ikai khumna bashu utke Ngarangi music video fongbagi thoramaduga mari lainana renowned filmmaker Romy Maitai na haikibada Manipuri isai sakpa ras elangbam ase isai sakpa khaktanatana acting gi achauba skill amasu yawbagi mamishu uba phangli maruoina Manipur gi music video sing asida anowa filmmaker amade artist sing nasu thawai hakchang yawna hotnabagi mami amasu chawna tarakli amade Amade chayol ama chaurakpa masing panba ngamdrabasu music video album sing marangkai na fongba ngamba haibase yamna afaba khudam amani haiba wafam sing fongdokhi music video sing masigi miyamda khigi kusinnaga doriba manipur gi khigi miyoi amagi punging ku pelan biriba khigi sangnai sesakpa rasi langbam masana khigi act toba duga isai su sapiba masigi music video si maruina sidaina kanna ujabse ras khigi isai sakpagi mangonda adugi potential bu kakana tana masi acting yamna chawbu skill ma potential ma yawbusima ui duga masina khigi silent na thangraga hoji kanna Manipugi music videos sing sida maroina anoba filmmakers aduga anoba artists sing Aroibada maroiba pau Political parties singi mifam pangthokna Manipur gi oina lisingani kunga tareta mikok thigadoriba asti matam khar yaithoknaba warep laukhre Manipur gi ningtamadi niraga laukiba nate puwari dagi hauna chapchana thengnaraga thauna lingjel utnaga laurakpani haina kehai sratana phongdokre Security force na ngarang mioi ani khulai ga kona na mayum dagi fare haidi Amade nomuda sangdraba yadraba pochai puduna lakpa gari chamaga marifuga taraga taruk National Highway 37 lambi asida appan bayauduna pushilakre
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯃꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯃꯃꯤ ꯇꯤꯚꯤ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ